Maynmar ngarang magnitude 7.7 Youna hakiba Yuhar aduda laikidaba miyoi lising amaga ani yokre lising kaya amana aso open nangkre hare lebak asiga yumlo neriba Maynmar ngarang numit yungbada hakiba Yuhar aduda moxte laikhramba lakiba miyoi sing amadi University amagi building sungning kaikibada netara lebak asigi mafam kaya da ningkaikiba building singna nanbada nupi angang yauna hojik fawbagi oina miyoi lising amaga ani laikidre lising kaya amana aso open nangkre hare Akai atoi thokraba mafam singda mi thibagi thabak chatharibana makhatana asiba amadi asokpa hengalakpa yana leiri haina paugi shosh amana haire mamang thakta Maynmar de Yuhar habagi thodok kaya rak thokrabashu ngarangi asina khwaidagi kanna hakiba loinana magnitude 7.7 yauna hakiba Yuhar asina Central Maynmar gi Saijang region da khwaidagi Henna kanba safu phi ki haire Amaronda Yuhar haba asida Shokle sing mateng pangnabagi damak India gi maikei rescue amadi medical team ama thakre amadi Malaysia Foreign Ministry na miyo yangkhaina saba rescue team ama nomaiting numitta tharagani haina lauthokibaga loinana United Nations so $1 million manga ahanbagi relief oina mateng panglagani haina lauthokre amasung Russia na so miyoi chamaga kunna saba rescue team amade supply yauba carrying plan ani mateng pangnabagi damak thakre haina paugi source asina haire